ꯌꯥꯏꯐ꯭ꯔꯦ ꯃꯌꯥꯝ ꯉꯁꯤꯁꯨ ꯆꯍꯤ 38ꯗꯩꯅ 35 ꯐꯥꯎꯕꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯄꯣꯛꯀꯤ ꯏꯅꯤꯡꯅꯤ ꯅꯨꯄꯥ ꯄꯣꯛꯀꯤ ꯏꯅꯤꯡꯅꯤ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯃꯌꯥꯝ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤ ꯀꯗꯥꯏꯗ ꯐꯪꯉꯤ ꯍꯥꯏꯕꯗꯨ ꯑꯩ ꯃꯃꯥꯡꯗ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯄꯣꯂꯣ ꯒ꯭ꯔꯥꯎꯟ ꯃꯅꯤꯡ ꯑꯃꯗꯤ ꯒꯕꯔꯅꯔ ꯍꯥꯎꯁꯀꯤ ꯃꯅꯤꯡꯗ ꯂꯥꯏꯔꯤꯛ ꯌꯣꯟꯕ ꯏꯃꯥ ꯏꯄꯥ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯏꯃꯥ ꯏꯄꯥ ꯁꯛꯂꯕ ꯂꯩꯕꯅꯤ ꯃꯉꯣꯟꯗ ꯆꯠꯂꯒ ꯍꯪꯕꯤꯌꯨ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯀꯣ ꯑꯗꯣ ꯃꯌꯥꯝ ꯊꯥꯖꯗꯕ ꯍꯥꯏꯕꯗꯨꯗꯤ ꯑꯗꯣꯝꯗ ꯂꯩꯔꯦ ꯊꯥꯖꯕꯁꯤꯡꯅꯗꯤ ꯑꯗꯨꯝ ꯊꯥꯖꯅ ꯂꯧꯔꯤ ꯊꯥꯖꯗꯕꯁꯤꯡꯅꯗꯤ ꯑꯗꯨꯝ ꯊꯥꯖꯔꯣꯏ ꯍꯥꯏꯇꯥꯔꯦꯅꯦ ꯊꯥꯛꯄꯨ ꯊꯥꯖꯔꯕꯗꯤ ꯅꯨꯡ ꯐꯥꯎꯕꯗ ꯂꯥꯏꯅ ꯂꯥꯠꯅꯔꯤꯕꯅꯤ ꯃꯌꯥꯝꯀꯣ ꯑꯗꯨꯕꯨ ꯊꯥꯛꯄꯨ ꯊꯥꯖꯗꯕ ꯃꯌꯥꯝꯀꯣ ꯅꯨꯡꯗꯣ ꯅꯥꯎꯔꯤꯗ ꯍꯜꯂ ꯀꯥꯞꯅꯔꯤꯕꯅꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯗ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯃꯥꯡꯗ ꯂꯩꯖꯔꯦꯀꯣ ꯃꯌꯥꯝ ꯅꯨꯄꯤꯒꯤ ꯆꯍꯤ 38ꯒꯤ ꯑꯣꯏꯅ ꯃꯄꯨꯡ ꯐꯥꯔꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯒꯤ ꯑꯣꯏꯅꯗꯤ ꯖꯅꯋꯥꯔꯤꯗ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ ꯁꯦꯝꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯥꯅ ꯄꯣꯛꯂꯛꯀꯗꯕ ꯃꯆꯥ ꯑꯗꯨ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯀꯅꯤ ꯐꯦꯕꯋꯥꯔꯤꯗ ꯁꯦꯝꯈꯤꯕ ꯇꯥꯔꯒꯅ ꯃꯌꯥꯝ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯀꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯃꯥꯔꯆꯇ ꯁꯦꯝꯈꯤꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯀꯅꯤ ꯑꯦꯄ꯭ꯔꯤꯜ ꯃꯦꯗ ꯃꯌꯥꯝ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ ꯃꯤꯔꯣꯟꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯁꯤ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯀꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯖꯨꯟ ꯊꯥꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯤꯔꯣꯟꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯥꯅ ꯄꯣꯛꯂꯛꯀꯗꯕ ꯃꯆꯥ ꯑꯗꯨ ꯅꯨꯄꯥ ꯄꯣꯛꯀꯅꯤ ꯖꯨꯂꯥꯏ ꯑꯥꯒꯁט ꯁꯦꯞꯇꯦꯝꯕꯔ ꯑꯣꯛꯇꯣꯕꯔ ꯑꯃꯗꯤ ꯅꯕꯦꯝꯕꯔ ꯍꯥꯏꯔꯤꯕ ꯊꯥ 5 ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ ꯑꯣꯏꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯉꯥꯡ ꯁꯦꯝꯈꯤꯕ ꯊꯣꯛꯂꯕꯗꯤ ꯄꯣꯛꯂꯛꯀꯗꯕ ꯑꯉꯥꯡ ꯑꯗꯨ ꯅꯨꯄꯤ ꯄꯣꯛꯀꯅꯤ ꯑꯗꯨꯒ ꯗꯤꯁꯦꯝꯕꯔ ꯊꯥꯗ ꯑꯉꯥꯡ ꯁꯦꯝꯈꯤꯕ ꯊꯣꯛꯂꯛ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯀꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯃꯌꯥꯝ ꯅꯨꯄꯤꯒꯤ ꯆꯍꯤ 32ꯒꯤ ꯑꯣꯏꯅ ꯃꯌꯥꯝ ꯖꯅꯋꯥꯔꯤ ꯊꯥꯗ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ ꯁꯦꯝꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯌꯥꯝ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯀꯅꯤ ꯑꯗꯨꯒ ꯐꯦꯕꯋꯥꯔꯤ ꯊꯥꯗ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ ꯁꯦꯝꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯌꯥꯝ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯀꯅꯤ ꯑꯗꯨꯒ ꯃꯥꯔꯆꯇ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ ꯁꯦꯝꯈꯤꯕ ꯊꯣꯛꯂꯕꯗꯤ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯂꯛꯀꯅꯤ ꯑꯗꯨꯒ ꯑꯦꯄ꯭ꯔꯤꯜ ꯃꯦ ꯖꯨꯟ ꯖꯨꯂꯥꯏ ꯑꯥꯒꯁט ꯁꯦꯞꯇꯦꯝꯕꯔ ꯑꯣꯛꯇꯣꯕꯔ ꯅꯕꯦꯝꯕꯔ ꯗꯤꯁꯦꯝꯕꯔꯗ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ ꯑꯣꯏꯈꯤꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯅꯨꯄꯤ ꯑꯣꯏꯅ ꯃꯌꯥꯝ ꯄꯣꯛꯀꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯃꯌꯥꯝ ꯅꯨꯄꯤꯒꯤ ꯆꯍꯤ 38ꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯖꯅꯋꯥꯔꯤꯗ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ ꯁꯦꯝꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯗꯨ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯄꯣꯛꯀꯅꯤ ꯑꯗꯨꯒ ꯐꯦꯕꯋꯥꯔꯤ ꯃꯥꯔꯆ ꯑꯦꯄ꯭ꯔꯤꯜꯗ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ ꯑꯣꯏꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯌꯥꯝ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯀꯅꯤ ꯑꯗꯨꯒ ꯃꯦ ꯖꯨꯟ ꯖꯨꯂꯥꯏꯗ ꯍꯥꯏꯔꯤꯕ ꯊꯥ ꯑꯍꯨꯝꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ ꯑꯣꯏꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯌꯥꯝ ꯅꯨꯄꯤ ꯄꯣꯛꯀꯅꯤ ꯑꯗꯨꯒ ꯑꯥꯒꯁט ꯁꯦꯞꯇꯦꯝꯕꯔꯗ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ ꯑꯣꯏꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯌꯥꯝ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯀꯅꯤ ꯑꯗꯨꯒ ꯑꯣꯛꯇꯣꯕꯔ ꯅꯕꯦꯝꯕꯔ ꯗꯤꯁꯦꯝꯕꯔꯗ ꯑꯉꯥꯡ ꯑꯣꯏꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯌꯥꯝ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯀꯅꯤ ꯃꯌꯥꯝ ꯃꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯅꯨꯄꯤꯒꯤ ꯆꯍꯤꯗꯣ ꯑꯦꯛꯖꯦꯛꯂꯤ ꯑꯣꯏꯒꯗꯕꯅꯤ ꯃꯌꯥꯝꯀꯣ ꯅꯨꯄꯤꯒꯤ ꯆꯍꯤ 33ꯒꯤ ꯑꯣꯏꯅ ꯖꯅꯋꯥꯔꯤ ꯊꯥꯗ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ ꯑꯣꯏꯈꯤꯕ ꯊꯣꯛꯂꯕꯗꯤ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯀꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯐꯦꯕꯋꯥꯔꯤ ꯊꯥꯗ ꯑꯉꯥꯡ ꯑꯣꯏꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯌꯥꯝ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯀꯅꯤ ꯃꯥꯔꯆ ꯊꯥꯗ ꯃꯌꯥꯝ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ ꯑꯣꯏꯈꯤꯕ ꯇꯥꯔꯕꯗꯤ ꯃꯌꯥꯝ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯀꯅꯤ ꯑꯦꯄ꯭ꯔꯤꯜ ꯃꯦ ꯖꯨꯟ ꯖꯨꯂꯥꯏ ꯑꯥꯒꯁט ꯁꯦꯞꯇꯦꯝꯕꯔ ꯑꯣꯛꯇꯣꯕꯔꯗ ꯍꯥꯏꯔꯤꯕ ꯊꯥ ꯈꯔ ꯑꯁꯤꯗ ꯀꯩꯒꯨꯝꯕ ꯑꯉꯥꯡ ꯑꯣꯏꯕ ꯊꯣꯛꯂꯕꯗꯤ ꯃꯌꯥꯝ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯀꯅꯤ ꯑꯗꯨꯒ ꯅꯕꯦꯝꯕꯔ ꯑꯃꯗꯤ ꯗꯤꯁꯦꯝꯕꯔꯗ ꯑꯉꯥꯡ ꯑꯣꯏꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯌꯥꯝ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯀꯅꯤ ꯃꯌꯥꯝ ꯑꯔꯣꯏꯕꯗ ꯃꯌꯥꯝ ꯅꯨꯄꯤꯒꯤ ꯆꯍꯤ 25ꯒꯤ ꯑꯣꯏꯅ ꯖꯅꯋꯥꯔꯤ ꯊꯥꯗ ꯑꯉꯥꯡ ꯑꯣꯏꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯌꯥꯝ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯀꯅꯤ ꯐꯦꯕꯋꯥꯔꯤꯗ ꯑꯣꯏꯈꯤꯕ ꯇꯥꯔꯕꯁꯨ ꯃꯌꯥꯝ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯀꯅꯤ ꯃꯥꯔꯆꯇ ꯀꯩꯒꯨꯝꯕ ꯑꯉꯥꯡ ꯑꯣꯏꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯌꯥꯝ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯀꯅꯤ ꯑꯗꯨꯒ ꯑꯦꯄ꯭ꯔꯤꯜꯗ ꯀꯩꯒꯨꯝꯕ ꯑꯉꯥꯡ ꯑꯣꯏꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯌꯥꯝ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯀꯅꯤ ꯃꯦ ꯖꯨꯟ ꯖꯨꯂꯥꯏꯗ ꯃꯌꯥꯝ ꯀꯩꯒꯨꯝꯕ ꯑꯉꯥꯡ ꯑꯣꯏꯕ ꯊꯣꯛꯂꯕꯗꯤ ꯃꯌꯥꯝ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯀꯅꯤ ꯑꯥꯒꯁꯇ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ ꯑꯣꯏꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯌꯥꯝ ꯃꯥꯅ ꯄꯣꯛꯄ ꯃꯆꯥꯗꯣ ꯅꯨꯄꯥ ꯄꯣꯛꯀꯅꯤ ꯁꯦꯞꯇꯦꯝꯕꯔ ꯑꯣꯛꯇꯣꯕꯔꯗ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ ꯑꯣꯏꯕ ꯊꯣꯛꯂꯕꯗꯤ ꯃꯌꯥꯝ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯀꯅꯤ ꯑꯗꯨꯒ ꯅꯕꯦꯝꯕꯔ ꯗꯤꯁꯦꯝꯕꯔꯗ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ ꯑꯣꯏꯕ ꯊꯣꯛꯂꯕꯗꯤ ꯃꯌꯥꯝ ꯃꯣꯏꯅ ꯄꯣꯛꯂꯛꯀꯗꯕ ꯃꯆꯥ ꯑꯗꯨ ꯅꯨꯄꯥ ꯄꯣꯛꯀꯅꯤꯀꯣ ꯃꯌꯥꯝ ꯍꯥꯏꯔꯤꯕ ꯑꯁꯨꯝꯅ ꯃꯌꯥꯝ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤ ꯀꯗꯥꯏꯗ ꯐꯪꯅꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯄꯣꯂꯣ ꯒ꯭ꯔꯥꯎꯟ ꯃꯅꯤꯡ ꯑꯃꯗꯤ ꯒꯕꯔꯅꯔ ꯍꯥꯎꯁꯀꯤ ꯃꯅꯤꯡꯗ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯂꯥꯏꯔꯤꯛ ꯌꯣꯟꯕ ꯂꯩꯕꯅꯤ ꯑꯗꯨꯗ ꯐꯪꯒꯅꯤꯀꯣ ꯃꯌꯥꯝ ꯅꯨꯄꯤ ꯄꯣꯛꯀꯤ ꯏꯅꯤꯡꯅꯤ ꯅꯨꯄꯥ ꯄꯣꯛꯀꯤ ꯏꯅꯤꯡꯅꯤ ꯍꯥꯏꯔꯤꯕꯁꯤ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯇꯥꯂꯣꯏꯒꯤ ꯆꯍꯤ ꯑꯗꯨ ꯑꯁꯦꯡꯕ ꯑꯣꯏꯒꯗꯕꯅꯤꯀꯣ ꯆꯍꯤ 32 ꯊꯥ ꯀꯌꯥ ꯆꯠꯂꯦ ꯍꯥꯏꯕꯗꯨ ꯑꯁꯦꯡꯕꯗꯣ ꯈꯪꯉꯕ ꯃꯇꯨꯡꯗ ꯑꯗꯣꯝꯅ ꯁꯦꯝꯕꯤꯌꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯃꯌꯥꯝꯀꯣ ꯑꯗꯨ ꯅꯠꯇꯕꯤꯗ ꯀꯅꯥꯒꯨꯝꯕ ꯏꯆꯤꯟ ꯏꯅꯥꯎ ꯈꯔꯗꯤ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯆꯍꯤ 32 ꯁꯨꯔꯦ ꯀꯔꯝꯕ ꯃꯇꯝꯗ ꯅꯨꯄꯥ ꯄꯣꯛꯀꯅꯤ ꯅꯨꯄꯤ ꯄꯣꯛꯀꯅꯤ ꯍꯪꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯑꯩꯅ ꯍꯥꯏꯕ ꯉꯝꯃꯣꯏ ꯑꯗꯣꯝꯒꯤ ꯅꯨꯄꯤꯗꯨꯅ ꯆꯍꯤ 38 ꯁꯨꯕ ꯃꯇꯝꯗ ꯑꯗꯣꯝꯅ ꯖꯅꯋꯥꯔꯤꯗ ꯀꯩꯒꯨꯝꯕ ꯑꯉꯥꯡ ꯑꯣꯏꯈꯤꯕ ꯊꯣꯛꯄ ꯇꯥꯔꯒꯗꯤ ꯑꯗꯣꯝꯒꯤ ꯅꯨꯄꯤꯗꯨꯅ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯃꯤ ꯑꯗꯨ ꯅꯨꯄꯥ ꯅꯨꯄꯤ ꯍꯥꯏꯕꯗꯨ ꯑꯩꯅ ꯄꯤꯖꯔꯤꯕꯁꯤꯗ ꯑꯗꯨꯝ ꯏꯔꯤꯕꯗꯨ ꯃꯗꯨꯅꯦꯕ ꯂꯥꯛꯀꯗꯣꯏꯁꯦ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯆꯍꯤ 32 ꯁꯨꯔꯦ ꯀꯔꯝꯕ ꯃꯆꯥ ꯄꯣꯛꯀꯅꯤꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯍꯪꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯉꯝꯃꯣꯏ ꯑꯗꯣꯝꯒꯤ ꯑꯁꯦꯡꯕ ꯆꯍꯤꯗꯨꯒ ꯃꯇꯨꯡ ꯏꯟꯅꯅꯤꯀꯣ ꯃꯌꯥꯝꯀꯣ ꯁꯤꯗꯤ ꯑꯁꯦꯡꯕꯅꯦꯕ ꯍꯥꯏꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯅꯨꯡꯉꯥꯏꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯐꯣꯂꯣ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯒ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯁꯨ ꯀꯥꯎꯕꯤꯒꯅꯨ ꯃꯌꯥꯝ ꯌꯥꯏꯐꯔꯦ ꯃꯌꯥꯝ ꯌꯥꯏꯐꯔꯦ ꯃꯁꯤ ꯃꯌꯥꯝ